ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯩ ꯆꯪꯒꯦ ꯍꯥꯏꯕꯅꯦ ꯅꯣꯏ ꯌꯨꯝꯕꯨꯗꯣ ꯀꯧꯊꯣꯔꯛꯑꯣ ꯑꯩ ꯋꯥ ꯉꯥꯡꯂꯒꯦ ꯑꯩꯈꯣꯏ ꯁꯔꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯪꯖꯔꯛꯈꯤꯒꯦ ꯃꯈꯥꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯔꯛꯂꯤ ꯖꯦꯝꯁꯀ ꯒꯦꯠ ꯁꯪꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯔꯥꯖ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯖꯦꯝꯁ ꯎꯕꯗ ꯏꯉꯛꯇ ꯉꯛꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯗꯗꯥ ꯇꯥꯠꯀꯤ ꯄꯤꯔꯥꯡꯗꯣ ꯁꯤꯟꯊꯔꯛꯂꯅꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯛꯑꯣ ꯑꯩ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯗꯗꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯨ ꯗꯗꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯌꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯗꯅ ꯗꯗꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯀꯩꯒꯤꯅꯣ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯗꯦꯕꯔꯥꯖ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁ꯭ꯌꯥꯝꯗꯤ ꯏꯉꯛꯇ ꯉꯛꯂꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯏꯃꯥ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯡꯂꯦꯟꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯟꯅ ꯈꯪꯈꯣ ꯁ꯭ꯌꯥꯝꯅ ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯖꯦꯝꯁꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯔꯛ ꯇꯤꯟꯕ ꯃꯤ ꯑꯣꯏꯕꯒꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯡꯂꯦꯟꯅ ꯖꯦꯝꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯖꯦꯝꯁ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯄꯄꯥꯒꯤ ꯁꯅꯥ ꯊꯣꯛꯑꯦ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯂꯥꯞꯅ ꯇꯥꯝꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯄꯄꯥꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯕꯨ ꯎꯈꯤꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯪ ꯄꯄꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯨꯑꯣ ꯄꯄꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯌꯦ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛꯇ ꯑꯁꯤ ꯌꯧꯅ ꯆꯥꯛꯈꯤꯗꯕꯅꯦ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎ ꯋꯥꯁꯤꯡꯁꯤꯅ ꯁꯥꯈꯤ ꯑꯣꯏꯔꯤꯀꯣ ꯇꯣꯛꯂꯣ ꯂꯥꯡꯂꯦꯟ ꯇꯣꯛꯂꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯄꯅꯦ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯤꯁꯨ ꯃꯈꯣꯏꯅ ꯐꯪꯍꯟꯕꯅꯦ ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯂꯥꯡꯂꯦꯟ ꯃꯄꯤꯗ ꯇꯩꯊꯣꯛꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯗꯗꯥꯕꯨ ꯐꯥꯊꯍꯜꯂꯒꯇ ꯂꯥꯛꯄꯅꯦ ꯐꯠꯇꯕꯕꯨ ꯑꯐꯕꯒꯤ ꯃꯒꯨꯟꯅ ꯖꯣꯏ ꯇꯧꯒꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯅꯦ ꯍꯣꯠꯅꯔꯗꯤ ꯂꯩꯇꯣꯡ ꯋꯥꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯦ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯤꯕꯁꯦ ꯃꯈꯣꯏꯅꯅꯦ ꯗꯗꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯒ ꯗꯗꯥꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯈꯤꯕꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯦ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯗꯦꯕꯔꯥꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯗꯗꯥꯒꯤ ꯂꯃꯟꯗꯤ ꯅꯆꯟꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯝꯂꯥꯟꯕꯤ ꯑꯩꯕꯨ ꯏꯃꯨꯡꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝꯅ ꯂꯨꯅ ꯈꯟꯕꯤꯕ ꯏꯃꯥꯕꯨꯁꯨ ꯅꯆꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯔꯣꯏ ꯗꯦꯕꯔꯥꯖꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯥꯡꯂꯦꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯄꯨꯔꯅꯤꯃꯥꯅ ꯏꯕꯦꯝꯃ ꯏꯃꯥꯅ ꯏꯆꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗꯧꯅ ꯈꯟꯈ꯭ꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯌꯨꯝꯁꯤꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯧꯒꯅꯤꯌꯦ ꯖꯦꯝꯁꯅ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯒ ꯑꯩꯒꯤ ꯂꯥꯡꯂꯦꯟꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯁꯤꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯟꯕ ꯂꯩꯇꯦ ꯂꯥꯡꯂꯦꯟ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯖꯦꯝꯁ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯈꯣꯡꯊꯥꯡꯕ ꯍꯧꯏ ꯈꯪꯍꯧꯗꯦ ꯃꯅꯤꯡꯗꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯅ ꯃꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯂꯥꯡꯂꯦꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯗꯦꯅꯤꯌꯦꯜ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯁꯣꯐꯥꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯦ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯗꯦꯅꯤꯌꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯖꯤꯟꯗꯨꯅ ꯗꯦꯅꯤꯌꯦꯜꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕ ꯂꯥꯡꯂꯦꯟꯒꯤ ꯃꯊꯥꯅꯨꯡꯗ ꯗꯦꯅꯤꯌꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯃꯃꯥ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯣ ꯃꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯃꯃꯥ ꯀꯧꯒꯅꯤ ꯃꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯆꯠꯂꯣꯏꯌꯦ ꯃꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏꯌꯦ
ꯑꯁꯦꯡꯕꯒꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯒꯤ ꯃꯇꯧꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯃꯄꯤ ꯁꯤꯟꯊꯅꯔꯤ꯫ ꯗꯦꯕ꯭ꯔꯥꯁꯁꯨ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯆꯥꯛꯂꯕ ꯊꯃꯣꯏꯗꯨꯕꯨ ꯐꯥꯊꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯄꯥꯒꯤ ꯊꯋꯥꯏ, ꯏꯆꯥꯒꯤꯗꯃꯛ ꯄꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯄꯄꯥꯒꯤ ꯅꯥꯛꯇ꯫ ꯃꯥꯗꯤ ꯅꯪꯒꯤ ꯃꯃꯥ ꯅꯠꯇꯤꯌꯦ, ꯃꯥꯗꯤ ꯅꯪꯒꯤ ꯅꯦꯅꯦꯅꯦ꯫ ꯅꯠꯇꯦ, ꯃꯃꯥꯅꯦ, ꯑꯩꯒꯤ ꯃꯃꯥꯅꯦ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯥꯅꯦ, ꯑꯩ ꯏꯆꯥꯒꯤ ꯃꯃꯥꯅꯦ꯫ ꯖꯦꯝꯁ ꯗꯦꯕ꯭ꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯔꯨꯞ, ꯑꯉꯥꯡꯁꯦ ꯂꯥꯡꯂꯦꯟ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯦꯝꯃꯤꯟꯅꯁꯦ꯫ ꯂꯥꯡꯂꯦꯟꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯕꯅꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯖꯁꯅꯨ, ꯃꯔꯨꯞꯀꯤꯁꯤꯗꯁꯨ ꯂꯩꯍꯟꯁꯦ꯫ ꯖꯦꯝꯁꯀꯤ ꯋꯥꯍꯩꯗꯨꯗ ꯁꯨꯛꯊꯔꯒ ꯂꯩꯔꯝꯕ ꯗꯦꯕ꯭ꯔꯥꯁ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯂꯛꯏ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯍꯣꯏ ꯃꯌꯥꯏ ꯊꯪꯕꯤ, ꯔꯁꯤ ꯂꯩꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣꯅꯦ? ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯑꯗꯨꯝꯅ ꯂꯛꯅꯧ ꯍꯥꯏꯅ ꯇꯥꯛꯄ꯭ꯔꯣ? ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯄꯨ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯀꯗ꯭ꯔꯣ? ꯃꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯕꯦꯝꯃ, ꯅꯁꯛꯇꯣ ꯈꯔ ꯐꯖꯕꯒꯤ ꯀꯣꯏꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯂꯦꯗꯅ꯫ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯌꯥꯝ꯫ ꯍꯨꯏꯒ ꯈꯣꯡꯗꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯠꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯅꯤꯅ ꯉꯥꯎꯕꯗꯤ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯡꯂꯦꯟ, ꯖꯦꯝꯁ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯗꯦꯕ꯭ꯔꯥꯁꯇꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ꯫ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯐꯝꯂꯒ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ, ꯅꯠꯇ꯭ꯔꯅꯦ ꯍꯥ? ꯄꯥꯔꯤꯅ, ꯚꯥꯏ, ꯅꯪꯅ ꯅꯨꯄꯤ ꯂꯛꯅꯕꯅ ꯄꯛꯂꯛꯇ ꯂꯛꯅꯩ, ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯡꯀꯣꯏ ꯀꯣꯏꯗꯦ꯫ ꯔꯥꯖꯅ, ꯍꯥꯏꯒꯨꯝꯗꯅ ꯑꯗꯨ ꯀꯩꯒꯤꯅꯣꯕ? ꯗꯦꯅꯤꯌꯦꯜꯅ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯔꯤꯕꯅꯦ ꯑꯩꯁꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯦ ꯐꯪꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯄꯥꯔꯤꯅ, ꯐꯤꯂꯝ ꯌꯥꯝ ꯃꯥꯜꯂꯤ ꯅꯪ ꯃꯑꯣꯡꯁꯦ꯫ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯪꯅ ꯈꯣꯏꯗꯥꯕ ꯍꯥꯏꯗꯨ ꯊꯣꯛꯂꯗꯤ ꯂꯧꯗꯧꯔꯤꯅꯦ ꯃꯑꯣꯡꯁꯤꯗꯤ꯫ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯑꯩ ꯑꯗꯨꯃꯛꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯔꯥꯖꯅ, ꯑꯉꯛꯄ ꯇ꯭ꯔꯣꯁꯂꯥꯏꯠ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯤꯗꯤ꯫ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯨꯔꯦ, ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯪꯒꯣꯟꯗ ꯐꯝꯂꯒ ꯐꯥꯏꯜ ꯑꯃ ꯌꯦꯡꯂꯤꯉꯩ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯗꯦꯅꯤꯌꯦꯜ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯐꯥꯏꯜ ꯌꯦꯡꯂꯝꯕ ꯂꯥꯡꯂꯦꯟꯗꯨ ꯗꯦꯅꯤꯌꯦꯜ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥꯏ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯕꯨꯡꯉꯣ, ꯅꯪꯕꯨ ꯕꯣꯕꯣꯛꯇ ꯍꯥꯏꯔꯝꯂꯕꯣ? ꯉꯁꯤ ꯊꯔꯁꯗꯦꯅꯤ, ꯏꯃꯥ ꯑꯗꯨꯝ ꯈꯪꯖꯔꯅꯤ꯫ ꯑꯗꯨꯕꯣꯕ ꯍꯥꯟꯅ ꯍꯥꯏꯔꯝꯕꯗꯤ ꯐꯩꯗꯅ, ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯊꯥ ꯊꯣꯏꯅ ꯁꯥꯍꯟꯒꯅꯨꯀꯣ ꯑꯕꯨꯡꯉꯣ꯫ ꯏꯃꯥ, ꯅꯪꯒ ꯀꯀꯥꯒꯁꯨ ꯑꯥꯗ ꯂꯩꯔꯁꯤꯕ꯫ ꯃꯟꯗꯦ ꯇꯨ ꯋꯦꯅꯦꯁꯗꯦꯅ ꯑꯁꯣꯝꯗ ꯂꯩꯕ, ꯊꯔꯁꯗꯦ ꯇꯨ ꯁꯟꯗꯦꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯥꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯁꯦ꯫ ꯂꯩꯀꯥꯏ ꯁꯃꯥꯖ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯦ ꯑꯕꯨꯡꯉꯣ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯅꯠꯇꯦꯗ꯫ ꯏꯃꯥ, ꯅꯪꯒꯤꯗꯤ ꯑꯗꯨꯇꯅꯤ, ꯑꯩꯗꯤ ꯈꯪꯗꯦ, ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯁꯨ ꯁꯤꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤ꯫ ꯂꯩꯊꯣꯛꯎ ꯀꯩꯅꯣ꯫ ꯃꯨꯝꯕꯥꯏꯒꯤ ꯀꯃꯇꯤꯄꯨꯔꯥ ꯔꯦꯗ ꯂꯥꯏꯠ ꯑꯦꯔꯤꯌꯥꯗꯅꯤ꯫ ꯑꯣꯏ ꯖꯜꯄꯥ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯤꯔꯥꯕꯥꯏ? ꯀꯁꯇꯃꯔ ꯂꯥꯛꯂꯅꯤ, ꯂꯤꯖꯥꯗꯣ ꯇꯌꯥꯔꯤ ꯇꯧꯔꯣ ꯍꯥꯏꯌꯨ꯫ ꯑꯍꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯖꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯤꯟꯕꯥꯜꯗꯅ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛꯇꯨꯅ ꯂꯦꯛ ꯂꯦꯛ ꯂꯥꯎꯔꯤ꯫ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯁꯅꯥ ꯑꯗꯨꯗꯅ ꯑꯃꯨꯕ ꯀꯥꯖꯜ, ꯁꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯗꯨꯁꯨ ꯉꯥꯡꯂꯩꯅꯔꯤ꯫ ꯑꯎꯕꯁꯤꯡꯕꯨ ꯀꯂꯛꯅꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯉꯥꯡꯂꯩꯅꯔꯕ ꯁꯝꯂꯥꯡꯗꯨ ꯊꯥꯗꯣꯛꯏ꯫ ꯖꯜꯄꯥ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ, ꯂꯤꯖꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯁꯇꯃꯔ ꯂꯥꯛꯂꯅꯤꯌꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯤꯔꯥꯕꯥꯏꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦ ꯂꯤꯖꯥ, ꯂꯥꯛꯇꯧꯔꯤꯕ ꯃꯤꯁꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯂꯥꯛꯂꯒ ꯃꯃꯜ ꯍꯨꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯌꯥꯅꯤꯡꯂꯕꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯪꯕꯨ ꯁꯤꯟꯅꯈ꯭ꯔꯅꯤ꯫ ꯂꯤꯖꯥ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯑꯩ ꯅꯣꯏꯅ ꯇꯧꯕꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯈꯣꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯅꯈꯣꯏꯅ ꯊꯥꯡꯉꯣ ꯍꯥꯏꯕ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯂꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ꯫ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥꯁꯔꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅꯔ ꯑꯩꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ? ꯑꯩ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ꯫
ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅꯦ ꯅꯪꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯃꯤꯗꯨꯗ ꯍꯪꯍꯧꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯅꯪꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯗꯅꯦ ꯈꯨꯝꯂꯤꯕ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯅꯟꯗꯤꯇꯥꯅ ꯍꯤꯔꯥꯕꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨ ꯂꯥꯛꯂꯤ ꯂꯤꯖꯥ ꯂꯣꯏꯁꯤꯜꯂꯒ ꯆꯠꯊꯣꯔꯣ ꯖꯜꯄꯥ ꯂꯥꯛꯑꯣ ꯃꯈꯥꯗꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯑꯃꯃꯝꯇ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯤꯔꯥꯕꯥꯏꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯋꯥꯆꯞꯇ ꯐꯣꯇꯣ ꯊꯥꯔꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯥꯒꯤꯗꯤ ꯔꯦꯠ ꯆꯥꯎꯔꯅꯤ ꯑꯣꯏꯅꯤꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯔꯦ ꯐꯔꯦ ꯖꯜꯄꯥ ꯆꯠꯂꯣ ꯂꯤꯖꯥ ꯀꯧꯔꯣ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤꯗꯨꯒ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯌꯥꯏ ꯈꯥꯏꯔꯕ ꯃꯤꯗꯤ ꯑꯆꯣꯟꯕ ꯈꯨꯗꯥꯡ ꯌꯥꯎꯗꯕꯗꯣ ꯂꯤꯠꯇꯨꯅ ꯁꯥꯊꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯛꯂꯤ ꯂꯤꯖꯥ ꯎꯕꯗ ꯖꯣꯟ ꯃꯌꯥ ꯑꯃꯁꯤꯟꯕ ꯀꯥꯎꯈ꯭ꯔꯦ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯨꯗ ꯂꯤꯖꯥꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯖꯣꯟꯒꯤ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤ ꯂꯤꯖꯥ ꯃꯈꯨꯠꯇ ꯁꯠꯇꯤꯡꯊꯣꯔꯛꯏ ꯍꯜꯂꯣ ꯑꯩ ꯂꯤꯖꯥ ꯖꯣꯟ ꯏꯊꯛ ꯊꯛꯀꯠꯅ ꯑꯩ ꯖꯣꯟ ꯁꯤ ꯍꯥꯏꯔꯒ ꯂꯤꯖꯥꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨ ꯁꯣꯛꯂꯨꯏ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯈꯞꯂꯒ ꯃꯈꯨꯠꯇ ꯊꯥꯗꯣꯔꯛꯏ ꯍꯤꯔꯥꯕꯥꯏꯅ ꯀꯝꯗꯧꯏ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯍꯥꯏꯗꯨ ꯊꯣꯛꯂꯤ ꯃꯥꯅꯗꯕ ꯅꯨꯄꯤ ꯑꯃꯠꯇꯗ ꯃꯤꯠꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ ꯆꯞ ꯆꯥꯕꯤ ꯃꯃꯜꯗꯣ ꯍꯥꯏꯕꯤꯔꯣ 15 ꯂꯥꯛꯁ 10 ꯂꯥꯛꯁꯇ ꯌꯥꯅꯔꯁꯤ 15ꯗꯣ ꯑꯗꯨꯃꯛ ꯇꯧꯔꯣ ꯅꯪꯒꯤꯅꯦ ꯀꯥꯟꯅꯗꯣꯏꯁꯦ ꯃꯥꯡꯖꯔꯤꯗꯤ ꯑꯩꯈꯣꯏꯅꯤ ꯑꯣꯀꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗ ꯎꯔꯒ ꯂꯤꯖꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤ ꯑꯩꯁꯦ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯖꯥꯠꯂꯥ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯃꯜ ꯍꯨꯟꯅꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯒꯨꯟ ꯑꯃꯠꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯖꯣꯟꯅ ꯂꯤꯖꯥꯕꯨ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯂꯝꯃꯤ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯊꯝꯂꯝꯃꯤ ꯁꯣꯝꯗꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥꯊꯣꯏ ꯈꯝꯆꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯔꯛꯇꯕ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯨ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯀꯥꯗꯨꯗ ꯁꯨꯞꯅꯇꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯗꯨ ꯋꯥꯜꯗꯨꯗ ꯆꯥꯎꯅ ꯊꯦꯠꯂꯤ ꯐꯣꯇꯣꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯡꯂꯦꯟ ꯅꯤꯡꯉꯝꯗꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕ ꯖꯦꯝꯁꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯊꯕ ꯍꯦꯜꯂꯅꯤ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯍꯥꯏꯕꯗꯨꯗ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯂꯁꯤꯒꯦ ꯊꯥ 10 ꯅꯧꯄꯨꯔꯒ ꯄꯣꯛꯈꯤꯕ ꯏꯆꯥꯅꯦ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯐꯪꯅꯤꯌꯦ ꯊꯥꯖꯗ꯭ꯔꯦ ꯗꯗꯥ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯂꯩꯔꯝꯒꯅꯤꯌꯦ ꯏꯆꯥꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯈꯧꯔꯥꯡꯂꯝꯒꯅꯤꯌꯦ ꯄꯨꯝꯅꯃꯛꯁꯦ ꯗꯗꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯈꯜꯂꯨꯔꯒ ꯊꯋꯥꯏꯁꯦ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯦ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯑꯋꯥꯕꯗ ꯑꯋꯥꯕ ꯅꯪꯂꯕꯗꯨꯅꯤ ꯄꯄꯥꯁꯨ ꯚꯣꯠ ꯀꯥꯈꯤꯗ꯭ꯔꯦ ꯁꯄꯅꯥꯁꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕꯅ ꯏꯀꯥꯏꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯖꯈꯤꯕꯅꯤ ꯃꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯦꯟꯗꯕꯅ ꯊꯜꯂꯕꯅꯤ ꯇꯥꯃꯣꯆꯧꯁꯨ ꯏꯇꯩꯃꯒꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯟꯈ꯭ꯔꯕꯗꯨꯅꯤ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯁꯨꯞꯅꯇꯒꯤ ꯃꯃꯥꯒ ꯄꯄꯥꯒ ꯈꯛ ꯉꯥꯏꯍꯧꯔꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨꯅꯦ ꯑꯩꯒꯤ ꯏꯈꯨꯠꯃꯛꯁꯤꯅ ꯃꯈꯣꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯅꯤꯡꯂꯤꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯣꯖꯔꯅ ꯅꯨꯡꯉꯥꯏꯕꯅ ꯃꯇꯣꯟꯂꯣꯝꯂꯦ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯑꯗꯨꯝ ꯋꯥꯌꯦꯟ ꯕꯤꯆꯥ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯊꯤꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯐꯪꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯔꯥꯏ ꯆꯥꯏꯊꯒꯗꯕ ꯃꯀꯨꯕꯣꯛꯅ ꯐꯤꯕꯝ ꯂꯣꯏꯈ꯭ꯔꯕꯗ ꯃꯃꯧꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯖꯤꯕꯟꯅ ꯉꯛ ꯍꯥꯏꯒꯠꯂꯒ ꯆꯠꯂꯝꯕꯗꯣ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯄꯥꯈꯠꯆꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏꯗ ꯀꯣꯛ ꯄꯨꯔꯛꯂꯝꯂꯁꯨ ꯐꯗꯧꯗꯨꯗ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯍꯦꯛ ꯂꯩꯍꯧꯗꯦ ꯃꯣꯏꯕꯥ
ꯕꯨꯡꯗꯣ ꯉꯔꯥꯡ ꯍꯜꯂꯛꯅꯤ ꯍꯥꯏꯔꯒ ꯍꯜꯂꯛꯇꯦꯅꯦ꯫ ꯔꯟꯖꯅꯥ ꯋꯥ ꯉꯥꯡꯂꯒ ꯊꯧꯔꯛꯏ꯫ ꯀ꯭ꯋꯥꯇꯔꯗ ꯂꯩ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯏꯅꯤ꯫ ꯍꯜꯂꯛꯂꯕꯗꯤ ꯉꯥꯏꯍꯥꯛꯇꯁꯨ ꯂꯥꯛꯎꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯅꯦꯕ꯫ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯏꯆꯥꯗꯨꯁꯨ ꯊꯕꯛ ꯆꯤꯟꯖꯕꯅꯦ꯫ ꯑꯇꯩ ꯅꯆꯥꯁꯤꯡꯁꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦ꯫